Khongjang district ki manung chanba palelda tha asigi tara tarukta Commando personnel mangadagi yamlaba drug amadi paisa fagatkibagi case adu Central Bureau of Investigation CBI da Sinnou Chief Minister Biren Pham thadu haina ngasi wakat mifam phamkhre National Highway 102 gi wangbalda human chain semduna amadi kholau kaya marum lauduna Khongjang Changsinkhre Khangabok Block Congress Committee KBCC na sinduna wangbalda leiba committee asig office mamangda changsinkhiba Khongjang aduga mari leinana MPCC ki legal department ki chairman S Syamcharan na haikibada handa Khongjang gi SP na lujingba team amana commando singdagi yamlaba drug fagatkiba adugidamak thagatpa fongdoktuna MPCC ki president K Megachandrana SP adubu thagat wahai khara piba chatki SP ka yamna harauna wari watai sanaduna thagatpa fongdoknaduna loiraga tholakpada SP gi da press conference tawrambagi leiramba paumi singna wahang khara hanglaktuna khumlamba adubu police ki thabakta athingba pibagi CM na FIR ama tawre kaina hairakpa sigidi angakpani haiki Congress na palingai da thana na tawramba case kunipan lei madu hana CBI da thage haidana ngarang CM na fongdokkiba wafamdu angakpani Madugi case to CBI da thagera tharogera madu sarkar gi mathauni Congress ta amuk hangbagi mathau tade hairaduna case kunipanduda handaki Khongjang gi case asimaga punna kunmapandi suhallo afabadi amata tawdana mingonda padanamta pangtawda tawba laingak asi leibak ngak libera sang libera haina hangluduna commando singda drug pubiko haidana thawdaba ngamba miyoi adu puthokpiyu haibani hairaduna commando singsi yamna farena handaksi miyamna haini aduga makhoidi drug puthokpusingi thabak tawraga leiramle haiki प्रजानदी कमांडो से भारत माले हंदकी नियम काप्तरे हाइनेबा अदुबदि मोदी ट्रक की ट्रांसपोर्ट पुथोक पुसिन तौबो ओइरमेदना सिदेन के मेघचंद्रना यामना फबत थौरम गरा तौरे हाइदना एवार्ड पीबा एप्रिसिएशन तौबा हाइबदि आगत वाही पीबा चतपा एसपी दुना जो कांग्रेस के प्रेसिडेंट के मेघचंद्रना आगत वाही का पीबदुगी नुंगसी नुंगोन ओइना चा थकिसी बेचकु चागिसी काय चामिन थपिनदना हराउ कयामना लोइरगा थोलकपदा एसपी दुगी प्रेस कॉन्फ्रेंस तौबगी प्रेसमेन खर लेरंबा ओइरमाले मसी मोबाइल ददी उई अखोगी प्रेसिडेंट मछामा की मतिन हाइबसु ताई प्रेस की मीडिया वीआईपी सिंथे उबगा वाहंग पाउंग खर तौबाइसे मोइदे मचत नायबा मोदी तौबम थोकनेबा प्रेसमेन मयामदुना चंगदेलगा सारा अदुगा ने वाहंग पाउंग खर तौबदो आइन की थोंगदा अथिंगबा लैते पुलिस स्टेशन प्रोहिबिशन ऑफ फोटोग्राफ फोटो नंबर यादे है अथिंगबा लैते लुसिंग पुरेंदुना थाना की थबकता अथिंगबा पीबगी दमकता FIR अब चल्ले ये कोई प्रेसिडेंट की माइकैका हौजिक Khongjang gi SP na lawkhatliba case asida aina ngarang BT road ka suningjang jagi bane drug phaba nisha phabagi chatna lon chatsi atopa Quran chinthi tawba nupi angangi ijat manganba mi hat pa phuna chaina ba pochai adugumba mayang gi chatna lon chattagi top ta tongali haibasi mai pau ina tamjage hojik ngarang nahan gi statement ta ibungo biren haigi congress na paling ta thana na tawrba thaba case kungani palai masi han amtang CBI da thagi thaninga thaninga tu na thau ni kaino adu na thau na tro magi tawbam thopudu ai khoi da ko hangi ne thau kungani pando thau ngarang iduga kunga mapandi swallu brother Congress ki kunipan tu da tharaga ngarang ki kunmapan subu tu thamamagadi nangi androgi do adu phaktor oi da bai wa lekte Manipur sibu birena nga ibra sang ibra si wahang ne ba we demand yamna independent body oiba yamna Shakti leiba CBI gumbata sinabiu haibase ko idimani aduga
Wakat mifam aduda saruk yakiba Thoubal District Congress Committee TDCC ki President N Lukhoina haikibada Manipurda leiriba naharol mayam asi kalhongnaba hotnasi haiba taragadi drug fariba asida asengba mapusing adu lotsindana leingakna Manipurgi damakta khallaga achan mirai naidabida dandi piyu hairaduna madusu CBI da sinaraba matamda achumba adu fangani haiduna ngasigi wakat khongchat asi changsinbani haiki Ngasigi Khongjang aduda Chief Minister should resign, remove Director General of Police, Home Minister should be replaced. We demand CBI inquiry into Palel drugs case, no to police inquiry into police drug case, amasung no CBI inquiry, yes to drugs business haina. Thaba placard singsu sizinaki. Minister Piran! Minister Piran! Piran! Palel drug case! Sida tawjariba dharna haitare koi complain ni koi di masi Manipur gi leiba naron mayam se masi mangdana ba masi kannana ba wakhalo da chachi haitar gadi drug phari be se mi se losandana thamoi sengna lenga kangbuna Manipur imagi dang uta khanda biraga drug ta chenaba police oisinu uniform oisinu kana oisinu acha mirai nai debida masi dandi piba loinana kadam badandi atopa dandi ri khoina pamdrabo Congress party na tawjeri ba demande masigi dandi se CBI da sinarakanda da mayek laba dandi do phangani haidra ngasi ekhoina Thoubal district level da lejeriba Congress ki worker khwai punamakna tamthirba asingumba lalon ba se maru phangna muthatna bagi damak ariba cheneriba miyoi se masi puthokna maran piba CBI de sinaba haiba se masi ekoi arepani haibasi